Impact Health Link ta ay Momoka Salam na mayam butaram na oxyri masi Health Link ta khana jagadori ba topic asi diabetic retinopathy miyam na diabetic eye disease hai ga su khangnari ba disease makhal asigi matang dani hiram asigi matang ta akupa work role khara thambina ba akhoi studio da lection dina lebi ba expert asina Dr. Lhingkhohat Haokip, Assistant Professor, Department of Ophthalmology, JNIMS, Porompat, Imphal ni ahanba maktada Dr. Butaram Okshari. Dr. Ahanbada diabetic retinopathy DR hai se kari no hai badum yam takpiyo. Diabetic retinopathy hai balaina se diabetic patients sing na queen na sang na narakma matamda mita thokpa adugumba eye complication makal amani. Masi yamna serious eye disease makal amani mas karino hai bataradi patient amana kuina diabetes narakma matamda mage retinal blood vessels amasung components in the ahongba change kaya laktuna mit manung duda bleeding amasung edema ischemia neovascularization thoha laktuna mi amadugi ubam amasung magi mit uba amasung magi mitunda tangba yaba phibam phau tholpa yae diabetic retinopathy matang se study kayam chathai studies report matung oina diabetic patient amana chahi sangna example 20 years moi narak matamda 60 to 70% of them moi se diabetic retinopathy develop torakani hojik matam sida akhoi gi lifespan have tar longevity se increase to matung oina diabetic population si automatic increase oirae loina na risk of developing diabetic retinopathy sisu increase oirae diabetic patients sing se early stage adi moi se karimta complaints leiroi aduga su findings su leiroi moi se icham chamna adum moi se adum legani unless moi se ahan oibanina uba walakpa kholakpa ge sum lappa matamda akoina sum yengjabada moi ge mit manungda da akoina finding sum phangjarakpa adugi phibam dana akoina correlate toraga diabetic patient ama already magi mit manungda finding do correlate taw matamda masina masi oigani haina asmaina akoina diagnose tawe aduna tan akoigi diabetic retinopathy kambu singse ya initial stage adi moi signs symptom kamta leiteba aduga mahakse diabetic naba mioi se sisna chahi kyamuk leirakanda I expect aduna mathang loina kan haba ko adui questions dana adum hanga oba adu ai loina yaro kan haba adu magi symptoms se hai phi symptoms sing do signs and diagnosis la ke ba karina my signs and symptoms ke anta leite ba aduga ma se cure to bagi chances se city cure have the hoji akoina early diagnose tawradi ko moi se early stage la aga akoina diagnose tawraga intervention taw taradi moi se have the madugi lesion have the magi problem mayam da koina moi se prevent tawani aduga reversible oigani haba diabetes as such ma se curable oidedana chronic ne na adum akoina prevention sine maru eba aduna akoina magi hojiki advanced stages yaudana ba early detection and diagnosis and treatment sine maru emphasis torka dopse adu loina yarok ai harakine ba ko adu ai question do en nangna kitang ka toro ade adu da loina yarok kane ba mathang adu magi treatment available oi ba treatment sing this loina harakane ba da have the sigi da ko what are the modalities of treatment available my classify tawbase DR se si kamay tawbal ni adu aina adu su hairagani ba ko how do we classify se kari noraga recessive oredana diagnose oredana adu ai se kamay na investigation si diagnose taw si ai si mit manunga yen kanya ba adu matung ena classify tor kanya ba adu high view ne si classify tawba to adu do kamay na tawre khole to high view have the koi se diagnose to matung the classify to gadom si kamay na diagnose to when si high da si classify adu high view have the diagnosis high age ko diabetic retinopathy sing se early stage adi moi se karim ta complain to roi aduga su karim ta finding uroi ba
adoisu any diabetic patients sidi akoina fazana yengba mathau tai yenga do sing do di akoina ma ye vision do record tawani ma se kayam ui ude number 2 da akoina mu test tawga do si IOP han intraocular pressure intraocular pressure se akoina yengba maram sina kari noraga patients sing si most of them they are elderly aduna pre-existing glaucoma lebra hena akoina yengthokani adu mathangdu da akoina IOP yengbai maram de karino raga advanced stages da neovascular glaucoma se tholei aduna sigi IOP se measure tawraga akoina sigi condition sing detect tawgani mathangda akoina yenga do ba si karino heb taradi patient adugi fundus yam maru oye fundus se kamaina akoina yenge heb taradi मागे पेशेंट गे मिट तो अखोइना डायलेट तवगनी अबदि मिट ना हादु लाउथो हलगा अखोइना इंस्ट्रूमेंट हाइबदि ऑप्थाल्मोस्कोप अदु नत्रगा इनडायरेक्ट ऑप्थाल्मोस्कोप सिजिनरगा अखोइना मी अदुगी मिट तो रेटिना दो फजन अखोइना येंगनी ऑप्टिक डिस्क मागे ब्लड वेसल सिंग बैकग्राउंड मैकुला हाइन सिंग ब लोइना क्वाड्रेंट सिंग दो कोप ना अखोइना येंगगा अखोइना डॉक्यूमेंट तवगनी fundus camera leradi akoina adusu capture tawani aduga akoigi findings su note down tawani supposing akoina fundus yengwa matamda abnormalities like bleeding gumba neovascularization gumba aduna singba uba taradi akoina makha tana akoina test ama tawgani adugi test di fundus fluorescent angiography kowi masisi combine tawge heba taradi akoina patient gi arm gi vein amada dye si inject tawraga sigi dye na khoi mid manung da pass to matam da akoina normal blood vessels adi adugi dye do leak tawroi abnormal blood vessels leiba taradi leakage phangani aduna tana akoigi asigi fundus fluorescent angiography sin akoina neovascularization leiba tarasu detect tawgani aduga capillary non perfusion area su leiba tarani masi sinna khoi bo phajana utlaga koina area do identify tawraga note down tawgani adu matak da supposing akoina OCT ki facility le taras adu su yamna phai maru oina akoigi macular diabetic macular edema gi cases sing da yamna mateng tawi aduna subtle changes maru oina edema se kayam lege leite hamna chingma na phasana khoise uba phangani अजोदुगा माय मैमना सिगी डायबिटिक रेटिनोपैथी से सिसे अखोइना क्योर तौनबदी कई तौबा तागे diabetes cure tauba hai sidi diabetes as such cure have si leite we have to control asine karino raga masi control tau hodaba kuina sangna patient se narak pataradi patient na diabetic retinopathy oina chance admatic wangi aduna akoina number 1 da sisi control tawga dabani number second da diabetes se atei laina sing maroina hypertension gum siga associated yam tawgale aduna kari gumba blood pressure gumba wangba taras akoina adu control tawna hotna gani atei polam diabetes retinopathy treatment available singdudi akoigi hidak su lei aduga kano laser su lei aduga complicated cases surgery house akoi tawu darkar oire aduga mem si control tawba se sidi akoina tawna ba hotna da kai mathau tai akoina si control tawba hai si hujik aina haijari sine blood sugar should be controlled lifestyle changes supposing patients in a hypertensive way taradi magi sugar su magi blood pressure su control tawba tai obese way taradi overweight way taradi my weight su reduce tawna hotna gani smoker way taradi smoking stop tawna ba then alcoholic way taradi to avoid drinking alcohol and akhoi gi cha bathak pada akhoi gi diet su ahong ba change yamna maru oi aduga mai chaba thakpa sidati akhoi gi si depend tawdune ba ko ma adu tadi chaba thakpa gi chaba thakpa sidi akhoi na hojik matam nim mayam na su diabetes adumati common oi akhoi na su aware oire kari chinjak charaga phai phate si adu putik phangi aduga bazar da su maru ena akhoi gi sugar phau da su
aduma diabetic patient na chaba yaba thakpa yaba problem se available oire aduga exercise isu maru oi koina kana gumbadi yamna meat gumba yam chagam na mi oi taradi adu khitang han thalaga koigi vegetable diet sina supplement oraga adu natraga fruits gumba si adu mati yam phayana thamsa aduga sugar control tawna ba kise siki matang da sugar control tawai se di maru aina ophthalmologist ki mathau dinate because diabetic retinopathy se akhoi ophthalmologist as well as physicians in the yenga damni karino raga blood sugar control tawna ba se di moina hida langtha orally akoina guli nuli chab the control tawu yara di moina pirani aduna tradi moina insulin injections adum moina darkar matu oina have de guli na control tawu ngamdradi insulin si kapa kania ba ko aduga ma'am treatment se magi achigi matang da sai petang hai treatment he sidi akoina ani thona khaidu e karino raga initial stage gumada de koise non side threatening diabetic retinopathy amana side threatening diabetic retinopathy na khaidu e ko aduna hujiki non side threatening diabetic retinopathy singse akoigi hujiki maru aina akoigi sugar control tawba ko ada guli ra injection ra ka pa khotpa aduga akoigi han aina panjaba hypertension oi ta adugi bp guli nuli charaga blood pressure do down oina ba aduga lifestyle changes ya maru oi ko aduga hujiki side threatening diabetic retinopathy conditions adi akoina pambai hum gumba lay masi treatment ya treatment modalities singdi laser anti VEGF vascular endothelial growth factor hena lay ko masi se drug market available de Avastin Lucentis gumba haina moi si khartange aduga masigi hidak sing si akoina mit manung da kap ka dawani aduna maruin akoina pangkap kapte OT gumba da yam sterile oiba jaga amda dum kap ya bako lastly cases khara khoi de akoina surgery to darkar oye kari noraga khoi vitreous hemorrhage gumba aduna traga khoi hojiki tractional retinal detachment gumba sida surgery gi mathau dum darkar oi rehba ko laser gumba sidi khoina yamna common oina seasonaba treatment modalities amane ba karinora sisi yamna simple oi si pisas yam changde patient amana hek la ga OPD sida hek la am phan ba yai ko aduga affordable su oyaba adu is na pochuna teba aduga masigi laser se khoina diabetic retinopathy treatment sida khoi makan ahum laser se adu singdu di maming panbada hojiki double frequency yak laser ko aduga argon green laser aduga diode laser hena lei moi sing se kamai toge heraga khoi se mung se khara khene ba patient ge disease condition matung oina focal oi be yai jaga ko tang ko scatter ab yam chauna parks and have the man involved on matamda scatter laser se khoina adum pi ba scatter laser se maruina serious condition gum bada khoina pi ba ko koigi macular edema diabetic macular edema or clinically significant macular edema gum sida khoina focal laser se pi aduga laser se koigi kano yamna effective way early stage khoina kari gumba patients in la aga khoina treatment to tara de 60% of the cases moi secure oi be ko aduga asum basi hojikti khoigi Manipur se adum facilities available doctor so leye aduga magi asiki taunaba machine kari kara su loina khoigi JNIMS su lei khole ko aduna hana di mapanda chatla khotla asida maksu chatna rambe ba hojikti khoi sida leire ba karin da su sa tawbo patient duna la aga doctor da la yenga ga khoina su tawi dong mangai sa lakra di taw de heba dun doctor am ngai je makha na doctor re khang ningi ba wafum kya leire matang sa break matang am zai matang sa is break am lo jage break te ki am thuna hanjara ke impact news bu ringta tu lebiu mayam amuka na taram na opshari ngasi health link ta khana jarami ba topic asi diabetic retinopathy
DR hairiba sigi matang dani akhoi hirama sigi matang da akupa waro khara thambina ba leksin juna lebi ba doctor sina Dr. Lhingkhohat Haokip, Assistant Professor, Department of Ophthalmology, JNIMS, Porompat, Imphal ni Dr. Makhatana huziki anti-VEGF injection se sigi matang da mo haibiyo. Anti-VEGF stands for vascular endothelial growth factor haibani. Adu masigi vascular endothelial growth factor se diabetic retinopathy gi etiopathogenesis maru oiba factor amani. Aduna akoina masigi anti-VEGF se diabetic retinopathy gi treatment disida koina sum sizinajai. Adu hojik market ta phangba available oiba asigi drugs indudi avastin injection Lucentis aina koi maming se bazar se market se da ko adu akhoi swai da di khitang phangba wai adu phangba wara su inak nak da khoi na dumaina chela kholaga dumaina su tawbi yani ko aduga masigi hidak sing se kamaina akoina patient sida kamaina akoina injection pige treatment se kamaina tawge heta de patient se akoina previously when explain tawrani magi papataba but sometimes patients afford to ngam da na koi se pi adumaina yaw leitam nate ko karino Lucentis maru ina moi se injection ama da more than 20,000 mathak ta dum leba evastin sina kitang hong heb ko adana masigi akoi mit manung da kap ka dawni na intravitreal hem ne mit manung da kap ka dawna koi ni precaution ama se lo do yade mit su infection to yade aduna patient se most of the time koi na sterile oiba maru ina koi ni oti manung da sadum kap pe ko mit na has law thoga maina kape aduga magi disadvantage hai daradi masigi anti-VEGF se magi action se duration of action se yam sang de 4 to 6 weeks katang ne ba aduna ma se injection amal sil 4 to 6 weeks katang ne repetition ama darkar oidana ko aduna asmaina magi cost factors maram oiraga kitang afford to khra ngam de ba duisu masisi yamna phai maru aina khoina diabetic maculopathy involving the central foveas masisi yam phai ba ko akoina du matam da laser su kap ya da tanja le ba ko aduga laser kap tri mamang da su afford to ngam madi asigi hidak si kap da su hen na mat ting oyeba aduga another akoina kano side effect hetare masi chance of infection je leyeba kari noraga mit manung da kapanina more of a diabetic patients in my immunity su adom khara compromise ogani na ko also khoina kitang checking thorang to dam darkar aduga mem sigi diabetic retinopathy se sina diabetes sina naraba matu chahi kaya mo leira kanda laki haib tu katam diabetes haiba anaba si am chronic oiba laina ni aduga hek tami amana diabetes na heraga diabetic retinopathy tholka dom nate it takes a very long time ko maru ina aduna akoina age of diabetes person pinupa gi mai chahi du natana mana chahi kayam diabetes narak baisi amna importance emphasis pi ba supposing me sina 20 years mu narak patara de type 1 diabetes khoi da 20% khoi moi isigi diabetic retinopathy develop ton ngai chance le ba aduga type 2 khoi na 25% le but after 30 years or so ko moi se both type 1 type 2 se 30% gum se 90% was so idana moi se diabetic retinopathy develop tawani ba aduna ma patient amana ka am koina diabetes na bra have se am na maru e ba diabetic retinopathy develop tawna ba matang sta aduga mem akhina sigi diabetic retinopathy se laktana ba haibidi naraktana ba precaution oina khona kai ke lokhat pa yai precaution hai bo hai se patient se magi hojiki blood sugar control to darkar oi at the same time akhoi se patient se maru oina moi se initial stage hoina ma se yenga dabani document tawga dabani aduga magi laina gi stage matung oina moi se akhoina kawgani ba karigumba initially aina yengma matam da ma se finding kam ta leita adontraga mild NPDR have the non proliferative diabetic retinopathy cases sing se di
after 1 year amuk lao haina kawaneba karingumba ma se hena severe oiba non proliferative diabetic retinopathy natraga proliferative diabetic retinopathy cases singdi yam frequent oina every 2 months gumba khoina yengeba yengmai maram de kari noraga ma se any complication thokna ba man adui matam da khoina intervention have the nangi laser khangde akhoigi intravitreal injection gumba pi hona ba natradi hemorrhage gumba retinal detachment gumba adumba stage yorak pataradi vision se recover to ngamoi ba aduna maru oibade kari noraga early intervention patient should come to the doctor and then we should akoina yengaga magi tawdoba layeng do khoina tawgadoban aduni yam maru orise patient ga doctor ga se always in close contact oigadoban haba ko aduga ma'am sigi anti VEGF injection se repeatedly kap kani haina ko am si sina adum magi punsi chupa adum kap katra natraga kamai tawgadam darkar already kisi kap darkar oirine but huzik aina haigumna patients in the most of them khoi chronic oina na ba aduga patients in sidi atei tei laina se diabetes patients in diabetes katang na de huzik retinopathy la pai se di mai stage se I have the complication amani ba yamna aduna maybe ma se atei laina su na wi aduna ma na health gi se paisa adumati ma se spend tawre ba aduna moina admaina mit ki katang da once di affordable oye 3-4 times everganda moise meet the so yamna improvement lak da wari bam adu stage adi already advanced stages ko ibani na ko moise most of the time moise masana laganda ba patient na laktra de koi kari tawani atra adune admaina tawi patient akoi gi kanoi sum thenarakpada aduga ma'am angang macha da su hujik diabetes se na ba dum thengre ko aduna angang sina hujik pi ingai dagi narak pata ta di aduna ne akoina insulin dependent diabetes non insulin dependent diabetes mellitus haise kari noraga nauna na ba angang sing sim moi se first examination se akoina puberty natraga 5 years within the onset of diabetes haina ko aduma tamda khoina patient se mamit se khoina yenga dabane hujik nga sai ene haiba myam do vision aduga mai IOP aduga mai fundus myam se yenga damne ba aduga akhoi gi finding myam se khoi document tawani aduma tamda find any abnormality lay tare khoina aduma tamda intervention se taw damne kari gumba later taradi after 1 year aduna follow up se aduma tik darkar oyeba aduna ne ba ko moi sing se adugumba khodong thiba thoktana ba patients se khoi malak ta khoina haib se moina lawraga lakadabne ba aduga anga hujiki check up se sisina tha kaya gi oina tawgada ke tha kaya haibu hujiki magi depending upon what type of my stage do stage of diabetic retinopathy akoi gi diabetic retinopathy se classify taweba kamaina classify tawge haraga magi akoina mid inganda mit the e thopa khangde blood vessels abnormal gumba tholak ba khangde akoi gi exudates gumba heart soften sumaina akoina yengani na aduga akoina document tawraga adui matu oina ma se non proliferative diabetic retinopathy proliferative diabetic retinopathy diabetic macular edema also advanced diabetic eye disease maina khoina khaidu eba ko adona asigi finding matu oina patient se follow up se khara khetna eba karimta khoigi list is kaisu phangdradi yearly oina kawani eba khoisa yearly hamne this year 2018 edana 19 na asigi hujik se mi ne na mi dam gla on maina haigane ba karingumba hujiki mai se moderate NPDR gumboi taradi after 9 months nang sila oina smai ko gane ba law hai maram di mai se ma hujik aina finding adudagi henna advance orakpra natraga stationary oibra kari noraga mai sugar do phajana control to tare de karim sa home change mo yam kan la oeba and maru je blood sugar se control to am darkar oeba blood sugar wangi da khoin intervention to su yam na effective oeba only once the blood sugar ko control ba kan da hujik khoin treatment kaya kya se khoin to gane ba aduga effective su oigane ba aduna hojiki severe gumba orakbu gumba leina ko kari noraga hojiki NPDR have the as is this khara mild oiba case ne ba proliferative diabetic retinopathy adi anytime as abnormal blood vessels gumba leba aduna bleed tawrakane ba bleeding tawta de khoigi
vitreous khudakta patient singina ngasi nungda aina nungdang tunga ayu hogatma aise khangu udregum masmain lapa complaints mayam leiba adugumba stage ne adu tawdana ba khoina patient singse khudakta lao khudakta intervention tawna ba hina smaina full up se yam maru eba aduga ma'am sigi akhina sugar control se fazan ningthina tawba ngam taragati ma secure tawbati ngamra ma se adune akhina asi develop tu tara de hojiki miles se akhoi laser ka pugumba adugumba pambe sing sizinaraga stage le ba khoi kaisu tawba darkar leita stage le ba hojiki mile gumba si kaisu to just observation ngakne ba ko only advanced stages ta ne akhoi na laser kari kara ka darkar oi ise aduna maru oi badi diabetic khuding makna ai gi blood sugar se control to thamba sineba ya maru oi ise masine mai have the kari norage aida diabetic retinopathy lab the complication of diabetes neba aduga ma'am sigi diabetic retinopathy sigane akhoi gi normal oina mit choklak pase sisigati khena badu haibe khena by normal have the akhoi gi refractive error haise for example sida de akhoi gi chumna mit manung da everything is normal ko just ai power da awat padu means image or retina mamang dara matung da form to mane aduga appropriate glasses hek to da retina da image fall to na gi adu yam easy oire ko aduna akoi ahan asigumba is bi na cataract yam common oiba condition amane cataract se cataract ngodong haina koina khangna ba sis kari na maru ina yam na common over de koi gi senile have the age related cataract have the mean ahan orak bi akoi ahung ba change anaba na te ba ko anmaina siguma si easily ma gi cataract to lok thoga intraocular lens am implant to ba tum cure to re dana diabetes ke di aduna te koi gi chahi ai pumsi chop na khoi se diabetes control to darkar oi aduga within this time any change ai retina da tholok pa yai kari no ga mana diabetes na khai gi blood components ko na rbc gumba platelet gumba hong balak na khoi gi blood no flow se da problem thohalakani adu mathak da khoi gi vessel walls se mana damage rakani ba adu gumba thopani adu gi consequence to ina khoi gi mit manung si da bleeding khangde edema khangde aduga hojiki abnormal blood vessels tholokui machak se oirakpani na khoina every now and then asuma patient se khoina yengba mathau tai ma'am sigi diabetic retinopathy se sigi matang na message sam pipira diabetic retinopathy hojik aina haibgomna hojik matam sida khoi gi life span se hanagi compare to wanda khoi se punsi sa hena sanga hojik matam sida ko aduna diabetes population se automatic so increase ore ko yam khale masina tapade khoi gi risk those who are risk for diabetic retinopathy wise masing hengale aduga diabetes retinopathy su masing hengale aduna akoina kari tawbo darkar oige heraga diabetic patients sing na moi gi sugar sing se chapchana control tawraga atei polam khoi gi anaba kari kara lebo sing su phajana moina hida lang thak tawna doctor tana dona control ni thambiba adai mathak da doctor da atam chana mana layengaga consult tawraga sumaina problem sing thohan da bid thamna ba ko yam darkar oi aduga asmaina tawraga khoina mit diabetes retinopathy tholok ba blindness se khoina control prevent to ngam ngani thara jai doctor ge mama yam no matam khara kai thok pi na ngasi diabetic retinopathy ki matang da wafam kha thambi ba ge mata doctor han han ta se masigi oina di matang asida impact health link lotion jere mathangi chayol da anoba topic ama mu putuna lakchage ngasi ki tamak tati kaina na ba ya thangi jere